ꯃꯤꯀꯞ ꯊꯣꯔꯛꯄ ꯉꯥꯛꯂꯩꯅꯕ ꯁꯅꯥ ꯃꯆꯨꯅ ꯃꯥꯡꯗ ꯊꯥ ꯅꯣꯡꯄꯣꯛ ꯆꯤꯡꯗ ꯇꯞꯅ ꯏꯪꯅ ꯂꯦꯡꯊꯣꯔꯛꯄꯅꯤ ꯆꯔꯣꯏꯅ ꯇꯦꯇꯨ ꯈꯣꯡꯂꯔꯦ ꯕꯤꯃꯣꯂꯥ ꯃꯆꯥꯏ ꯀꯥꯗ ꯆꯥꯏꯔꯤꯕ ꯐꯤꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯒ ꯊꯣꯏꯕ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯣꯏꯗ꯭ꯔꯣ ꯅꯪꯕꯣ ꯊꯦꯡꯗ꯭ꯔꯤꯕꯔꯅꯦ ꯋꯥꯡꯊꯣꯏꯕꯁꯨ ꯐꯝꯂꯝꯕꯗꯒꯤ ꯃꯃꯥꯗ ꯅꯣꯛꯃꯤ ꯇꯧꯅ ꯌꯦꯡꯗꯨꯅ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯀꯩꯗꯧꯔꯒꯦ ꯃꯥ ꯀꯩꯒꯤꯅꯣ ꯑꯩꯗ ꯍꯪꯉꯤꯁꯤꯕꯣ ꯍꯪꯗꯕ ꯌꯥꯔꯤꯕ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯅꯛꯁꯤꯜꯂꯛꯂꯦ ꯁꯤꯗ ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯃꯤꯅ ꯀꯔꯤ ꯈꯟꯗꯧꯔꯤꯒꯦ ꯍꯣ ꯏꯃꯥ ꯍꯣ ꯄꯂꯦꯝ ꯅꯆꯥꯁꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯄꯣꯊꯥꯅ ꯑꯝꯇꯗꯤ ꯂꯩꯒꯦꯕ ꯀꯥꯔꯟ ꯇꯨꯔꯟꯒ ꯇꯧꯒꯅꯨꯀꯣ ꯅꯪ ꯀꯀꯥꯅ ꯍꯥꯏꯕ ꯏꯜꯂꯨ ꯅꯪ ꯕꯕꯥ ꯂꯩꯗꯅ ꯅꯪ ꯑꯃ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯋꯥꯡꯊꯣꯏꯕ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯇꯞꯊꯅ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯃꯩꯖꯥꯎꯅꯤ ꯈꯪꯅ ꯈꯪꯅ ꯃꯩꯔꯛꯇ ꯆꯣꯡꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯕꯤꯃꯣꯂꯥ ꯃꯆꯥꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯏ ꯊꯣꯏꯕ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯃꯤꯑꯣꯏꯕꯅꯤ ꯉꯥꯛꯄꯤ ꯍꯩꯕ ꯊꯃꯣꯏ ꯄꯥꯟꯒꯗꯕꯅꯤ ꯉꯥꯛꯄꯤ ꯍꯩꯕ ꯊꯃꯣꯏ ꯍꯥꯏꯕ ꯃꯆꯤꯟꯗ ꯁꯣꯟꯊꯥꯡꯅꯅ ꯁꯣꯟꯈꯤ ꯕꯥꯔꯇꯣꯟ ꯅꯝꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯅꯤ ꯑꯇꯣꯞꯄ ꯋꯥꯈꯜ ꯈꯟꯒꯅꯨꯀꯣ ꯈꯨꯝꯗꯦ ꯋꯥꯡꯊꯣꯏꯕꯗꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯕꯦꯜꯀꯅꯤ ꯔꯣꯝꯗ ꯊꯣꯛꯂꯛꯏ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯁꯥꯎꯝ ꯑꯃꯒ ꯂꯣꯏꯅꯅ ꯐꯝꯊꯩ ꯑꯩꯈꯣꯏ ꯗꯣꯛꯇꯔꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯧꯖꯤꯛꯀꯥꯟ ꯅꯣꯛꯄ ꯎꯗꯦꯗ ꯈꯨꯝꯗꯦ ꯅꯨꯄꯥꯗꯣ ꯃꯈꯣꯡ ꯀꯥꯔꯟ ꯆꯠꯇꯨꯅ ꯃꯈꯨꯠ ꯑꯅꯤꯗꯣ ꯃꯥꯡꯗ ꯄꯨꯜꯂꯒ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩ ꯂꯨꯍꯣꯡꯕ ꯀꯥꯏꯅ ꯇꯧꯍꯧꯔꯤꯁꯤ ꯀꯅꯥꯒꯤꯅꯣ ꯕꯤꯃꯣꯂꯥꯁꯨ ꯆꯠꯅ ꯔꯣꯕꯔꯠ ꯅꯇꯥꯎꯗꯣ ꯈꯔ ꯊꯦꯝꯃꯨ ꯃꯤꯒꯤ ꯃꯆꯥꯗꯣ ꯏꯀꯥꯏꯈꯤꯅꯤ ꯕꯥꯔꯇꯣꯟ ꯅꯝꯕ ꯍꯧꯔꯕꯅꯤ ꯔꯣꯕꯔꯠ ꯉꯛꯅ ꯋꯥꯡꯊꯣꯏꯕꯗ ꯌꯦꯡꯂꯛꯏ ꯏꯃꯥꯗꯒꯤ ꯍꯧꯔꯒ ꯀꯀꯥ ꯏꯃꯥꯆꯥ ꯑꯃꯠꯇ ꯑꯩꯒꯤ ꯋꯥ ꯇꯥꯗꯦ ꯅꯍꯥꯟꯇꯅꯤ ꯋꯥꯔꯤ ꯇꯧꯕꯗꯣ ꯀꯀꯥ ꯌꯥꯝ ꯁꯥꯎꯈꯤꯕꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯀꯀꯥꯁꯤ ꯉꯥꯎꯔꯖꯥꯠꯂꯥ ꯈꯪꯗꯦ ꯅꯪꯅ ꯊꯣꯛꯄ ꯂꯨꯍꯣꯡꯕꯁꯦ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯨ ꯅꯪꯅ ꯑꯩꯁꯦ ꯐꯖꯅ ꯅꯨꯡꯁꯤꯕ ꯖꯥꯠꯅꯤ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯌꯣꯅ ꯏꯟꯁꯤꯜꯂꯤꯁꯦ ꯔꯣꯕꯔꯠ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯅꯠꯇꯦ ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯤ ꯂꯩꯕ꯭ꯔꯣ ꯅꯪꯒꯤꯗꯣ ꯍꯪꯒꯦꯌꯥꯎ ꯍꯪꯂꯤꯔꯥ ꯍꯪꯒꯦꯌꯥꯎꯅ ꯍꯪꯕ ꯅꯠꯇꯦ ꯈꯪꯗꯕꯗꯣ ꯍꯪꯕꯅꯤ ꯇꯣꯛꯆꯔꯦꯗꯅ ꯑꯗꯨꯗꯤ ꯋꯥꯡꯊꯣꯏꯕ ꯃꯃꯥꯏꯗꯣ ꯑꯣꯟꯊꯣꯛꯇꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯔꯣꯕꯔꯠꯅ ꯁꯤꯟꯊꯥꯉꯥꯟꯕꯤꯔꯣ ꯅꯠꯇ꯭ꯔꯒ ꯂꯛꯁꯃꯤꯔꯥ ꯍꯣꯏꯅꯦ ꯗꯣꯛꯇꯔ ꯃꯁꯦꯟ ꯄꯥꯝꯂꯝꯅꯤ ꯅꯪꯗꯤ ꯁꯤꯟꯊꯥꯉꯥꯟꯕꯤꯗꯨꯕꯨꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯅꯤ ꯋꯥꯡꯊꯣꯏꯕ ꯔꯣꯕꯔꯠꯇ ꯌꯦꯡꯗꯦ ꯌꯦꯡꯂꯤꯕꯗꯣ ꯃꯤꯐꯝ ꯍꯣꯡꯕꯁꯨ ꯇꯧꯗꯦ ꯑꯩꯒꯤ ꯏꯃꯥꯡꯗꯒꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯀꯅꯤ ꯉꯝꯁꯨ ꯉꯝꯃꯣꯏ ꯊꯕꯛꯀ ꯂꯥꯛꯇ꯭ꯔꯕꯣ ꯀꯩꯒꯤ ꯈꯪꯗꯦ ꯀꯤꯗꯅꯒ ꯂꯣꯠꯂꯝꯕꯅꯤ ꯑꯉꯥꯡꯗꯣ ꯉꯥꯡꯕ ꯌꯥꯕꯁꯨ ꯉꯥꯡꯕꯤꯔꯦ ꯏꯀꯥꯏꯒꯤ ꯊꯥꯗꯣꯛꯄꯒ ꯅꯨꯡꯁꯤ ꯍꯥꯏꯖꯔꯛꯑꯦ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯤꯔꯦ ꯅꯠꯇ꯭ꯔꯥ ꯅꯨꯡꯁꯤ ꯆꯥꯡꯌꯦꯡꯅꯤ ꯅꯨꯡꯁꯤ ꯆꯥꯡꯌꯦꯡꯁꯦ ꯃꯤꯅ ꯅꯨꯡꯁꯤ ꯍꯥꯏꯔꯁꯨ ꯃꯃꯥꯡꯃꯛꯇꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤ ꯆꯥꯡꯌꯦꯡ ꯅꯪ ꯍꯥꯏꯗꯧ ꯂꯣꯏꯔꯕ ꯆꯠꯂꯣꯟ ꯃꯌꯨꯝꯗ ꯊꯨꯅ ꯑꯝꯇ ꯅꯠꯇ꯭ꯔꯗꯤ ꯀꯥꯎꯊꯔꯛꯀꯅꯤ ꯅꯨꯄꯤꯅ ꯌꯥꯕꯤꯗꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯌꯥꯎꯁꯪ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯍꯅꯨꯕ ꯃꯥꯟꯕ ꯅꯁꯛꯇꯣ ꯑꯃꯨꯛꯇ ꯎꯠꯂꯨꯁꯤꯗꯅ ꯀꯩ ꯅꯨꯃꯤꯠꯅꯣ ꯍꯌꯦꯡꯅꯤ ꯀꯣꯏꯕ ꯆꯠꯁꯤ ꯋꯥꯡꯊꯣꯏꯕ ꯃꯁꯥꯗꯣ ꯈꯖꯤꯛ ꯂꯦꯡꯗꯨꯅ ꯍꯧꯒꯠꯂꯛꯏ ꯑꯋꯥꯡ ꯈꯨꯅꯧ ꯆꯠꯂꯨꯁꯤ ꯁꯣꯝꯗꯅ ꯂꯨꯍꯣꯡꯒꯗꯕꯒꯤ ꯉꯥꯏꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯇꯣꯞꯄ ꯊꯤꯁꯤ ꯍꯥꯏꯔꯤꯔꯣ ꯅꯪꯒꯤꯗꯨꯕꯣ ꯈꯨꯝꯂꯝꯗꯦ ꯅꯨꯄꯥꯗꯣ ꯃꯥꯡ ꯊꯥꯔꯒ ꯊꯣꯛꯈ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯉꯁꯤꯗꯤ ꯃꯌꯥꯝꯗꯣ ꯏꯔꯥꯡ ꯂꯥꯡꯉꯤ ꯅꯔꯁ ꯅꯨꯄꯤ ꯑꯃꯅ ꯏꯉꯛ ꯉꯛꯅ ꯉꯁꯤꯗꯤ ꯎꯗꯕ ꯃꯤ ꯑꯃ ꯎꯏꯅ ꯅꯍꯥꯟ ꯃꯈꯩ ꯀꯥꯏꯗ ꯂꯣꯠꯂꯨꯒꯦ ꯅꯪꯕꯣ ꯁꯤꯟꯊꯥꯉꯥꯟꯕꯤ ꯅꯣꯛꯂꯒ ꯏꯅꯣꯝꯆꯥ ꯑꯃ ꯅꯥꯕꯒꯤ ꯃꯇꯝ ꯈꯔ ꯁꯨꯇꯤ ꯂꯧꯕ ꯑꯩꯈꯣꯏꯗꯤ ꯇꯣꯛꯈ꯭ꯔꯕꯣꯏ ꯈꯜꯂꯨꯔꯦ ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯏꯟꯆꯥꯔꯖꯇꯁꯨ ꯍꯥꯏꯔꯝꯕꯅꯦ ꯁꯥꯏ ꯆꯥꯔꯗꯁꯨ ꯌꯥꯗꯕꯩꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯃꯌꯥꯝꯁꯦ ꯌꯥꯝ ꯅꯥꯜꯂꯤ ꯀꯥꯏ ꯆꯠꯅꯒꯗꯕ ꯂꯩꯒꯦ ꯍꯣ ꯉꯁꯤ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦꯅꯤ ꯑꯗꯨꯒꯤ ꯈꯔꯗꯤ ꯅꯩꯔꯦ ꯅꯪꯁꯨ ꯆꯠꯂꯨꯁꯦ ꯑꯩ ꯆꯠꯂꯔꯣꯏꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯠꯂꯗꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯅꯤ ꯂꯣꯏꯅ ꯁꯤꯟꯗꯣꯛꯇꯨꯅ ꯂꯣꯏꯔꯕꯅꯦ ꯂꯥꯛꯑꯣ ꯀꯥ ꯍꯦꯟꯅ ꯂꯥꯡꯕꯃꯛꯇꯤ ꯅꯠꯇꯦ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯅꯥꯀꯟꯗ ꯂꯝꯄꯥꯛ ꯄꯤꯛꯇꯛ ꯇꯧꯕ ꯑꯃ ꯂꯩꯕꯗꯨꯗ ꯊꯧꯔꯝꯗꯣ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯏ ꯊꯣꯏꯅ ꯂꯥꯡꯕ ꯑꯣꯏꯗ꯭ꯔꯕꯁꯨ ꯃꯔꯨꯑꯣꯏꯕ ꯁ꯭ꯄꯤꯆ ꯈꯔ ꯄꯤꯔꯒ ꯂꯣꯏꯁꯤꯟꯕ ꯊꯧꯔꯝꯅꯤ
ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯡꯊꯣꯏꯕꯒꯤ ꯋꯥꯐꯝ ꯑꯃꯅꯤ ꯐꯣꯡꯗꯣꯛꯄꯤꯅꯕ ꯀꯧꯁꯤꯜꯂꯛꯏ꯫ ꯌꯥꯝ ꯆꯤꯡꯂꯦꯝꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯋꯥꯡꯊꯣꯏꯕꯁꯨ ꯋꯥ ꯉꯥꯡꯂꯛꯏ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯕ ꯋꯥꯍꯩꯅ ꯃꯌꯥꯝꯗꯨꯒꯤ ꯄꯨꯛꯅꯤꯡꯁꯨ ꯍꯟꯅ ꯍꯟꯅ ꯆꯤꯡꯁꯤꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯌꯥꯝꯅ ꯏꯪꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯀꯨꯟꯖꯣꯁꯨ ꯂꯣꯏꯔꯗꯨꯅ ꯆꯠꯅꯕ ꯊꯣꯔꯛꯏ꯫ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯗꯨꯁꯨ ꯃꯅꯨꯡ ꯆꯪꯉꯛꯏ꯫ ꯃꯌꯥꯝꯗꯨꯗꯒꯤ ꯍꯟꯗꯛꯇ ꯅꯧꯅ ꯂꯥꯛꯄ ꯂꯩꯁꯥꯕꯤꯗꯨꯅ ꯏꯈꯠ ꯈꯠꯆꯤꯟꯗꯨꯅ "ꯁꯥꯔ ꯋꯥꯡꯊꯣꯏꯕꯁꯦ ꯅꯩꯗ꯭ꯔꯣ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯅꯣꯛꯁꯤꯜꯂꯝꯕꯅꯦ ꯍꯥꯏꯕ"꯫ ꯅꯨꯄꯤ ꯑꯃꯅ "ꯅꯩꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯤꯟꯊꯥꯒ ꯃꯤꯆꯤ ꯈꯠꯅꯗꯅ"꯫ ꯅꯨꯄꯤꯗꯨ ꯁꯤꯟꯊꯥꯗ ꯌꯦꯡꯂꯒ "ꯑꯅꯧꯕ꯭ꯔ ꯃꯥꯗꯤ"꯫ ꯅꯨꯄꯤ ꯑꯃꯅ "ꯅꯠꯇꯦꯗ ꯅꯍꯥꯟꯈꯩ ꯁꯨꯇꯤ ꯂꯧꯔꯨꯕꯅꯤ"꯫ ꯉꯁꯤꯗꯤ ꯏꯔꯥꯡ ꯂꯥꯡꯉꯤ ꯃꯌꯥꯝꯗꯣ ꯇꯥꯟꯖꯥ ꯆꯥꯅ ꯅꯨꯄꯥ ꯑꯃ ꯆꯪꯉꯛꯇꯨꯅ "ꯁꯥꯔ ꯋꯥꯡꯊꯣꯏꯕꯒꯤ ꯀꯣꯐꯤ ꯍꯥꯏꯔꯛꯏ, ꯑꯩ ꯊꯤꯜꯂꯨꯆꯣꯔꯣ"꯫ ꯅꯨꯄꯤ ꯃꯌꯥꯝꯅ ꯉꯥꯎꯖꯩ ꯈꯪꯉꯁꯨ ꯍꯥꯏꯒꯦ ꯍꯧꯅ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ "ꯑꯩ ꯄꯤꯔꯨꯒꯦ ꯀꯀꯥ"꯫ ꯅꯨꯄꯤꯃꯆꯥ ꯈꯔ ꯏꯔꯥꯡ ꯄꯨꯕꯤꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯏꯔꯥꯡ ꯂꯥꯡꯅ ꯆꯪꯈꯤꯕꯅꯤ꯫ ꯁꯨꯛꯇꯣꯛꯂ ꯊꯣꯔꯛꯄꯗ ꯎꯕꯗ ꯁ꯭ꯇꯥꯐ ꯅꯔꯁ ꯑꯃꯅ "ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ"꯫ ꯑꯩꯅꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯉꯤ ꯑꯗꯨꯒ ꯀꯩꯝꯇꯒ ꯍꯥꯏꯔꯛꯇꯦ꯫ "ꯄꯦꯁꯦꯟ ꯂꯩꯍꯧꯗ꯭ꯔꯣ"꯫ "ꯂꯩꯍꯧꯗꯦꯗ ꯀꯗꯥꯏꯗꯒꯤ ꯃꯇꯣꯝꯇꯅꯦ ꯐꯣꯟ ꯃꯦꯠꯂ ꯂꯩꯍꯧꯔꯤꯗꯣ"꯫ ꯅꯔꯁ ꯑꯃꯅ ꯑꯃꯨꯛ "ꯀꯩꯅꯣꯝꯗꯤ ꯍꯥꯏꯔꯝꯅꯤꯗ ꯅꯪꯕꯣ"꯫ "ꯍꯥꯏꯔꯛꯇꯦ ꯍꯥꯏꯕ ꯃꯥꯏꯗꯣ ꯑꯩꯈꯣꯏꯁꯦ ꯀꯩ ꯑꯣꯏꯅ ꯎꯕꯅꯣ ꯈꯪꯗꯦ꯫ ꯑꯇꯩ ꯗꯣꯛꯇꯔꯗꯤ ꯃꯄꯥꯟꯗ ꯊꯛꯑꯦ, ꯃꯥꯅ VIP ꯇꯧꯅꯒ ꯃꯅꯨꯡꯗ ꯄꯨꯔꯛꯑꯣ ꯀꯥꯏꯅꯒ"꯫ "ꯍꯣꯏ ꯄꯨꯕꯤꯔꯒꯦ, ꯃꯥꯒꯤ ꯃꯤꯅꯣꯛꯇꯣ ꯈꯖꯤꯛꯇꯁꯨ ꯅꯣꯛꯂꯛꯎꯗꯅ, ꯅꯠꯇ꯭ꯔꯒ ꯊꯦꯡꯀ꯭ꯌꯨꯗꯁꯨ ꯍꯥꯏꯌꯣꯕ"꯫ ꯃꯌꯥꯝꯗꯨ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗ ꯂꯣꯏꯅ ꯅꯣꯛꯏ꯫ "ꯃꯤ ꯗꯣꯛꯇꯔꯒꯤ ꯈꯪꯅꯖꯕꯤ ꯂꯩꯕꯅꯦ ꯑꯣꯏꯔꯣꯏꯀꯣ"꯫ ꯅꯨꯄꯤꯗꯨ ꯈꯪꯅꯤꯡꯅ "ꯀꯅꯥꯅꯣ ꯍꯥꯏꯁꯦ"꯫ "ꯅꯆꯦ ꯁꯤꯟꯊꯥꯉꯥꯟꯕꯤ"꯫ ꯁꯤꯟꯊꯥꯉꯥꯟꯕꯤ ꯄ꯭ꯔꯤꯌꯥꯗ ꯐꯠ ꯌꯦꯡꯂꯛꯏ꯫ "ꯄ꯭ꯔꯤꯌꯥ"꯫ ꯁꯤꯟꯊꯥꯅ ꯀꯧꯔꯛꯄꯗꯨ ꯃꯌꯥꯝ ꯂꯣꯏꯅ ꯅꯣꯛꯏ꯫ ꯏꯀꯥꯏꯕꯅꯤ ꯃꯌꯥꯝ ꯃꯥꯡꯗꯨꯗ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯁꯨ꯫ ꯏꯔꯥꯡ ꯄꯨꯕꯤ ꯅꯔꯁꯇꯣ ꯁꯤꯟꯊꯥꯉꯥꯟꯕꯤꯒꯤ ꯅꯥꯛꯇ ꯐꯝꯊꯗꯨꯅ "ꯏꯆꯦ ꯅꯪꯗꯤ ꯅꯗꯥꯎ ꯌꯥꯝ ꯌꯥꯏꯉꯣ, ꯑꯩꯈꯣꯏꯅ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯁꯥꯔꯒ ꯂꯩꯍꯧꯔꯦ ꯄꯦꯕꯦꯠ ꯃꯊꯤ ꯂꯦꯛꯇꯅ"꯫ ꯃꯌꯥꯝꯗꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯋꯥꯡꯊꯣꯏꯕ ꯐꯠ ꯆꯪꯉꯛꯇꯨꯅ "ꯁꯤꯁꯇꯔ ꯑꯩ ꯍꯪꯉꯛꯑꯗꯤ ꯊꯕꯛ ꯊꯣꯛꯈ꯭ꯔꯦ ꯈꯔ ꯍꯥꯏꯕꯤꯌꯨ"꯫ "ꯍꯣꯏ ꯁꯥꯔ ꯍꯥꯏꯖꯒꯦ"꯫ ꯋꯥꯡꯊꯣꯏꯕ ꯊꯣꯛꯈꯤꯕ ꯃꯁꯥꯗꯣ ꯐꯠ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯇꯨꯡ ꯍꯟꯅ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯁꯤꯟꯊꯥꯉꯥꯟꯕꯤ ꯋꯥꯡꯊꯣꯏꯕꯅ ꯌꯦꯡꯂꯛꯄꯗꯣ ꯂꯨꯛꯊꯔꯒ ꯂꯩꯈ꯭ꯔꯦ꯫ ꯋꯥꯡꯊꯣꯏꯕ ꯀꯨꯏꯅ ꯅꯣꯛꯂꯨꯗ꯭ꯔꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇ ꯍꯨꯝꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯊꯣꯛꯈ꯭ꯔꯦ꯫ "ꯀꯩ ꯃꯤꯅꯣꯛꯅꯣ ꯍꯥꯏꯕ ꯉꯥꯎꯔꯦꯗ ꯑꯩꯗꯤ, ꯑꯁ ꯆꯥꯛꯑꯦꯗꯀꯣ"꯫ ꯅꯨꯄꯤꯃꯆꯥꯗꯨ ꯆꯥꯛꯅ ꯃꯔꯨꯝ ꯁꯣꯜꯂ ꯂꯩꯍꯧꯔꯦ꯫ ꯗ꯭ꯌꯨꯇꯤ ꯂꯣꯏꯕ ꯃꯇꯝꯅꯤ꯫ ꯅꯥꯏꯠ ꯇꯥꯕ ꯈꯛꯇꯃꯛ ꯂꯩꯍꯧꯔꯒ ꯑꯇꯩꯗꯤ ꯍꯟꯅꯔꯛꯂꯦ꯫ ꯁꯤꯟꯊꯥꯉꯥꯟꯕꯤꯁꯨ ꯔꯦꯟ ꯇꯝꯅ ꯈꯣꯡꯅ ꯃꯇꯣꯝꯇ ꯂꯥꯛꯄꯅꯤ꯫ ꯂꯥꯞꯇꯛꯅ ꯋꯥꯡꯊꯣꯏꯕ ꯂꯦꯞꯂꯒ ꯂꯩꯕꯗꯣ ꯎꯁꯟꯅꯗ ꯁꯥꯔꯒ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯕꯗꯣ ꯋꯥꯡꯊꯣꯏꯕꯁꯨ ꯎꯗꯕ ꯅꯠꯇꯦ, ꯆꯪꯁꯤꯟꯕꯁꯨ ꯌꯥꯗꯒꯨꯝ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯇꯧꯅ ꯌꯦꯡꯉꯤ꯫ ꯂꯣꯌꯥꯅ "ꯐꯖꯅ ꯂꯩꯌꯨꯀꯣ ꯉꯥꯎꯁꯤꯟꯅꯒꯅꯨ"꯫ "ꯍꯣꯏ ꯇꯥꯃꯣ, ꯃꯊꯪꯗꯤ ꯕꯦꯝꯃꯁꯨ ꯄꯨꯔꯛꯑꯣ, ꯆꯥꯛ ꯆꯥꯁꯦ ꯑꯩꯒꯤꯗ"꯫ "ꯍꯣꯏ ꯆꯪꯉꯣ ꯑꯗꯨꯗꯤ"꯫ ꯂꯣꯌꯥꯁꯨ ꯆꯠꯈ꯭ꯔꯦ꯫ ꯋꯥꯡꯊꯣꯏꯕ ꯁꯤꯟꯊꯥꯉꯥꯟꯕꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯤ꯫ "ꯀꯅꯥꯅꯣ"꯫ ꯏꯈꯪ ꯈꯪꯉꯤ ꯃꯇꯧꯗꯣ ꯃꯁꯥꯗꯨ ꯇꯠꯇꯨ ꯇꯠꯇꯨ ꯋꯥꯡꯊꯣꯏꯕꯗ ꯌꯦꯡꯖꯔꯛꯏ꯫ "ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ"꯫ "ꯇꯥꯃꯣꯅꯦ"꯫ "ꯀꯅꯥꯏ ꯇꯥꯃꯣ"꯫ ꯏꯊꯛ ꯊꯛꯀꯠꯂꯝꯕ ꯅꯨꯄꯤꯗꯣ ꯍꯟꯗꯛꯇꯤ ꯊꯋꯥꯏ ꯁꯥꯁꯥꯗ "ꯇꯥꯃꯣ ꯍꯥꯏꯗꯤ ꯇꯥꯃꯣ, ꯑꯩꯒꯤ ꯇꯥꯃꯣ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯊꯤꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ"꯫ ꯋꯥꯡꯊꯣꯏꯕ ꯁꯤꯟꯊꯥꯉꯥꯟꯕꯤꯗ ꯃꯃꯤꯠ ꯈꯖꯤꯛ ꯎꯏꯁꯤꯜꯂꯒ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯂꯦꯝꯅ ꯃꯣꯡ ꯍꯥꯗ "ꯑꯩꯁꯦ ꯀꯅꯥꯅꯣ"꯫ "ꯃꯤꯅꯤ ꯅꯪꯁꯨ, ꯑꯩꯁꯨ ꯃꯤ, ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯕꯨ ꯅꯨꯄꯥ ꯅꯨꯄꯤ ꯁꯤꯈꯛꯅꯤ ꯀꯩꯗꯧꯔꯒꯦ"꯫ "ꯃꯌꯥꯝꯅ ꯑꯩꯁꯦ ꯀꯩ ꯀꯧꯅꯩ"꯫ "ꯍꯣꯁꯄꯤꯇꯥꯜꯗ ꯅꯪꯅ ꯆꯥꯎꯔꯁꯨ ꯁꯤꯗꯗꯤ ꯅꯋꯥ ꯂꯧꯗꯦ, ꯑꯩꯒꯤ ꯀꯨꯠꯁꯤ ꯅꯔꯟꯅ ꯉꯥꯡꯕ꯭ꯔꯣ"꯫ "ꯋꯥ ꯉꯥꯡꯕꯒꯗꯤ ꯌꯥꯝ ꯍꯩꯔꯦꯅꯦ ꯍꯥ, ꯂꯣꯛꯂꯨꯕꯗꯒꯤ ꯑꯐꯕ ꯑꯣꯖꯥꯅ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯂ ꯃꯥꯜꯂꯦꯕ, ꯍꯥꯟꯅ ꯇꯧꯔꯝꯃꯤꯗꯨꯒ"꯫ ꯁꯤꯟꯊꯥ ꯋꯥꯡꯊꯣꯏꯕ ꯏꯟꯊꯣꯛꯂꯒ "ꯃꯇꯝ ꯌꯥꯝ ꯃꯥꯡꯉꯦ, ꯑꯩ ꯃꯤꯔꯦꯝ ꯅꯠꯇꯦ, ꯊꯣꯛꯑ ꯆꯠꯀꯦ"꯫ ꯁꯤ ꯍꯥꯏꯔꯝꯃꯒ ꯂꯩꯊꯣꯛꯇꯨꯅ ꯆꯠꯄ ꯍꯧꯕꯇ ꯉꯥꯏꯔꯤ꯫ ꯁꯤꯟꯊꯥꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯐꯥꯔꯒ ꯈꯖꯤꯛ ꯆꯤꯡꯉꯤ꯫ "ꯃꯐꯝꯁꯦ ꯂꯝꯕꯤꯅꯤ, ꯃꯤ ꯅꯨꯔ ꯐꯖꯗꯦ, ꯃꯐꯝ ꯑꯃꯗ ꯉꯥꯡꯅꯔꯨꯁꯦ"꯫ ꯁꯤꯟꯊꯥ ꯋꯥꯡꯊꯣꯏꯕꯅ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯗꯣ ꯁꯠꯇꯣꯛꯅꯕ ꯍꯣꯠꯅꯩ꯫ "ꯊꯥꯗꯣꯛꯑꯣ, ꯅꯪ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯒꯤ ꯈꯨꯠ ꯐꯥꯔꯤꯅꯣ"꯫ ꯋꯥꯡꯊꯣꯏꯕꯅ ꯄꯥꯏꯔꯝꯕ ꯈꯨꯗꯥꯡꯗꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯆꯠꯈꯤ꯫
ꯇꯥꯟꯅꯔꯨꯗ꯭ꯔꯦ ꯈꯥꯝꯂꯕꯁꯨ ꯇꯧꯗ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯗꯥꯡ ꯄꯪꯊꯦꯡ ꯊꯦꯡꯕꯃꯛꯇꯤ ꯅꯠꯇꯦ, ꯄꯥꯏꯔꯤꯕ ꯒ꯭ꯂꯥꯁꯇꯣ ꯇꯨꯃꯤꯟ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯏꯕꯨꯡꯉꯣ, ꯌꯥꯔꯦꯅꯦ ꯅꯪꯕꯣ, ꯍꯤꯗꯥꯛ ꯂꯩꯇ꯭ꯔꯦ, ꯍꯜꯂꯣꯀꯣ꯫ ꯋꯥꯡꯊꯣꯏꯕ ꯂꯣꯟ ꯐꯥꯏꯔꯤ ꯁꯤꯃꯈꯛ ꯊꯛꯄꯗ ꯍꯤꯗꯥꯛ ꯂꯩꯇ꯭ꯔꯦ ꯀꯥꯏ, ꯁꯣꯠꯀꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ, ꯂꯩꯒꯦ ꯍꯥꯏꯕꯅꯤ꯫ ꯍꯣꯇꯦꯜ ꯐꯝꯃꯤ ꯅꯨꯄꯤꯗꯨꯁꯨ ꯉꯥꯡꯕ ꯂꯦꯞꯇꯦ꯫ ꯊꯦꯡꯉꯦ, ꯂꯣꯜꯂꯒꯦ ꯊꯣꯡꯁꯦ꯫ ꯋꯥꯡꯊꯣꯏꯕ ꯊꯛꯄ ꯌꯥꯕ ꯊꯛꯂꯒ ꯒꯥꯔꯤꯗꯣ ꯊꯧꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯁꯤꯟꯊꯥꯉꯥꯟꯕꯤꯅ ꯂꯩꯔꯤꯕ ꯔꯦꯟꯇꯨꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯆꯪꯕꯗꯤ ꯌꯥꯗꯕꯅ ꯒꯦꯠꯇ ꯂꯦꯞꯂꯒ ꯂꯩ꯫ ꯏꯕꯨꯡꯉꯣ, ꯀꯅꯥ ꯍꯪꯕꯅꯣ ꯅꯪꯕꯣ? ꯀꯨꯏꯔꯦꯅꯦ ꯁꯤꯗ ꯂꯩꯔꯤꯁꯦ꯫ ꯌꯨꯝꯕꯨ ꯅꯨꯄꯥꯗꯣ ꯋꯥꯡꯊꯣꯏꯕꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯄꯅꯤ꯫ ꯃꯥꯃꯥ, ꯀꯅꯥꯁꯨ ꯎꯅꯔꯣꯏꯗ꯫ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯅꯪꯕꯣ? ꯋꯥꯡꯊꯣꯏꯕ ꯍꯪꯂꯤꯕꯗꯣ ꯈꯨꯝꯗꯦ꯫ ꯁꯤꯗ ꯏꯆꯟꯅꯨꯄꯤ ꯑꯃ ꯂꯩꯕꯅꯤ꯫ ꯀꯅꯥꯅꯣꯅꯦ? ꯁꯤꯟꯊꯥꯉꯥꯟꯕꯤ, ꯅꯔꯁ ꯑꯣꯏꯕꯤꯗꯣ꯫ ꯅꯨꯄꯥꯗꯣ ꯋꯥꯡꯊꯣꯏꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ, ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯇꯥꯔꯦ, ꯍꯌꯦꯡ ꯎꯅꯔꯣ, ꯅꯨꯡꯉꯥꯏꯇꯦꯅꯦ ꯉꯁꯤꯗꯤ꯫ ꯋꯥꯡꯊꯣꯏꯕ ꯑꯣꯟꯁꯤꯟꯅꯔꯨꯗ꯭ꯔꯦ, ꯑꯣꯟꯊꯣꯛꯂꯒ ꯃꯥꯒꯤ ꯐꯣꯟꯗꯣ ꯀꯅꯥꯒꯨꯝꯕ ꯇꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯁꯤꯟꯊꯥ ꯁꯥꯎꯅ ꯐꯣꯟꯗꯨꯗ ꯉꯥꯡꯂꯤ꯫ ꯕꯦꯃꯥ, ꯉꯥꯎꯔꯕ ꯅꯪ? ꯍꯧꯖꯤꯛ ꯊꯦꯡꯂꯦ, ꯀꯃꯥꯏꯅ ꯎꯅꯕ ꯊꯣꯛꯇꯣꯏꯅꯣ? ꯌꯨꯝꯕꯨꯅꯁꯨ ꯁꯥꯎꯒꯅꯤ꯫ ꯑꯩꯅꯁꯨ ꯍꯥꯏꯔꯕꯅꯤ, ꯌꯥꯗꯦꯕ, ꯍꯦꯛ ꯊꯣꯛꯂꯛꯇꯕꯗ ꯑꯍꯤꯡ ꯃꯐꯝꯁꯤꯗ ꯂꯦꯛꯅꯤ꯫ ꯁꯤꯁꯨ ꯁꯤꯅꯤ, ꯌꯨ ꯉꯥꯎꯏ, ꯍꯥꯏꯐꯦꯠꯇꯪ ꯆꯠꯂꯦ, ꯌꯥꯔꯤꯁꯦ, ꯅꯪ ꯃꯤ ꯑꯃꯒ ꯊꯣꯛꯑꯣꯕ, ꯄꯨꯡꯁꯨ ꯊꯦꯡꯗꯦ꯫ ꯃꯗꯨ ꯑꯣꯏꯔꯦ ꯕꯦꯃꯥ꯫ ꯕꯦꯃꯁꯨ ꯑꯃꯒꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ, ꯋꯥꯡꯊꯣꯏꯕꯅ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯄꯗꯣ ꯀꯟꯐꯔꯦꯟꯁ ꯄꯤꯔꯒ ꯑꯣꯏꯅ ꯊꯝꯃꯤ꯫ ꯕꯦꯃꯥ, ꯑꯩ ꯍꯤꯗꯥꯛꯇꯤ ꯉꯥꯎꯏ, ꯑꯩꯅ ꯇꯧꯔꯤꯁꯤ ꯐꯖꯗꯦ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ꯫ ꯐꯔꯦ, ꯍꯥꯏꯔꯨꯔꯅꯨ, ꯑꯩꯁꯨ ꯍꯜꯂꯒꯦ꯫ ꯄꯨꯝꯅꯃꯛ ꯑꯩꯅꯅꯤ, ꯋꯥꯖꯕ ꯇꯥꯕꯅꯤ, ꯌꯦꯠꯂꯔꯣꯏ ꯃꯐꯝꯗ, ꯑꯗꯨꯕꯨ ꯈꯨꯗꯣꯜꯁꯤꯃꯇꯪꯗꯤ ꯄꯤꯅꯤꯡꯉꯤ ꯇꯧꯕꯅꯤ, ꯑꯉꯥꯎꯕꯅꯤ ꯍꯥꯏꯈꯤꯗ꯭ꯔꯥ? ꯍꯟꯗꯛꯇꯤ ꯒ꯭ꯌꯥꯟ ꯈꯖꯤꯛ ꯇꯥꯕ ꯃꯑꯣꯡꯗ ꯉꯥꯡꯂꯛꯄꯅꯤ꯫ ꯇꯥꯔꯤꯕꯅꯤ ꯁꯤꯟꯊꯥꯉꯥꯟꯕꯤꯁꯨ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯑꯩ ꯑꯃꯨꯛꯇꯪꯒ ꯍꯪꯉꯛꯀꯦ꯫ ꯑꯅꯤ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ꯫ ꯁꯤꯟꯊꯥꯉꯥꯟꯕꯤꯁꯨ ꯊꯃꯣꯏ ꯀꯟꯕꯤ ꯑꯣꯏꯈ꯭ꯔꯦ꯫ ꯊꯣꯛꯀꯦ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯈꯜꯂꯨꯗ꯭ꯔꯦ꯫ ꯋꯥꯡꯊꯣꯏꯕꯁꯨ ꯍꯜꯂꯝꯂꯅꯤ ꯈꯟꯅ ꯂꯩꯊꯣꯛꯂꯦ, ꯈꯟꯈꯤꯗ꯭ꯔꯦ ꯋꯥꯡꯊꯣꯏꯕꯒꯤ ꯋꯥꯈꯜ꯫ ꯏꯆꯦ, ꯈ꯭ꯋꯥ ꯂꯩꯔꯁꯦ꯫ ꯁꯤꯟꯊꯥ ꯏꯇꯟ ꯇꯟꯅ, ꯏꯅꯣꯝꯆꯥꯒ ꯆꯠꯂꯣ꯫ ꯀꯥ ꯊꯪꯅꯅ ꯂꯩꯕ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯒꯦꯠꯇ ꯂꯩꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯒꯦ? ꯁꯤꯟꯊꯥꯁꯨ ꯌꯥꯔꯔꯣꯏ ꯈꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯑꯉꯥꯡꯅ ꯍꯦꯟꯈꯩꯗꯤꯅꯦ ꯆꯥꯒꯅꯨ, ꯌꯥꯝ ꯐꯠꯇꯕꯅꯤ꯫ ꯉꯥꯡꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ꯫ ꯅꯨꯄꯥ 2-3 ꯆꯪꯉꯛꯑꯒ ꯁꯤꯟꯊꯥꯉꯥꯟꯕꯤꯕꯨ ꯆꯤꯡꯈꯠꯂꯒ ꯊꯨꯅꯃꯛ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯆꯧꯕ ꯌꯨꯝꯒꯤ ꯀꯥ ꯑꯃꯗꯅꯤ, ꯃꯐꯝꯗꯨ ꯈꯔꯁꯨ ꯆꯤꯛꯄꯅꯤ꯫ ꯁꯤꯟꯊꯥꯉꯥꯟꯕꯤꯕꯨ ꯄꯨꯁꯤꯜꯂꯛꯂꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ꯫ ꯀꯩꯒꯤꯅꯣ? ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯣ꯫ ꯅꯥꯀꯟꯗꯒꯤ ꯃꯈꯣꯜ ꯋꯥꯔꯞ ꯇꯧꯕ ꯅꯨꯄꯥ ꯑꯃꯅ, ꯉꯁꯥꯏꯅ ꯊꯣꯛꯑꯝꯃꯗꯤ ꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ ꯅꯪ? ꯁꯤꯟꯊꯥ ꯀꯞꯄꯁꯨ ꯂꯦꯞꯇꯦ, ꯄꯦꯟꯗꯅ ꯆꯩꯔꯛꯏ꯫ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤꯕꯨ ꯐꯥꯔꯒ ꯂꯧꯅꯤ ꯈꯜꯂꯤꯗꯣ ꯇꯨꯀꯠꯆꯩ꯫ ꯅꯨꯡꯁꯤꯕ, ꯄꯥꯝꯖꯕ, ꯆꯥꯅꯤꯡꯕ ꯄꯣꯠꯄꯨ ꯆꯥꯗ꯭ꯔꯗꯤ ꯂꯦꯟꯅꯔ ꯊꯝꯒꯗ꯭ꯔꯣ? ꯑꯋꯥꯏ ꯈꯨꯝ ꯇꯧꯗꯨꯅ ꯂꯩꯕꯗ ꯂꯦꯞꯂꯔꯣꯏ ꯈꯪꯕꯅ ꯋꯥꯡꯊꯣꯏꯕ ꯊꯣꯛꯈ꯭ꯔꯦ, ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯕꯒ ꯆꯪꯉꯛꯄꯅꯤ꯫ ꯆꯥꯛꯁꯦ ꯈꯤꯇꯪ ꯆꯥꯅꯕ ꯇꯧꯁꯤ꯫ ꯁꯤꯟꯊꯥꯉꯥꯟꯕꯤ ꯇꯥꯁꯤꯟꯅꯗꯦ, ꯑꯣꯟꯊꯣꯛꯂꯒ ꯂꯩ꯫ ꯁꯥꯎꯒꯦ ꯍꯥꯏꯔꯁꯨꯅꯦ, ꯆꯥꯛ ꯆꯥꯈꯣ, ꯀꯣꯟꯅ ꯁꯥꯎꯔꯣ꯫ ꯍꯟꯗꯛꯇꯤ ꯀꯞꯉꯥꯡ ꯇꯧꯗꯨꯅ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯃꯤꯅ ꯌꯦꯡꯁꯤꯟꯅꯕ ꯑꯁꯨꯛ ꯌꯥꯝ ꯁꯤꯜꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯏꯀꯥꯏꯕ ꯄꯤꯕꯤꯅꯕ ꯀꯌꯥꯔꯛ ꯁꯤꯜꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯋꯥꯡꯊꯣꯏꯕ ꯂꯦꯞꯂꯝꯕꯗꯒꯤ ꯁꯤꯟꯊꯥꯒꯤ ナꯛꯇ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯀꯅꯥꯅ ꯌꯦꯡꯁꯤꯟꯗꯣꯏꯕ? ꯀꯩ ꯃꯔꯝꯒꯤ ꯅꯪꯕꯨ ꯏꯀꯥꯏꯕ ꯄꯤꯗꯣꯏꯕ? ꯁꯔ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯂꯨꯍꯣꯡꯒꯗꯧꯔꯕ ꯁꯔꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ, ꯁꯔ ꯋꯥꯈꯜ ꯈꯟꯊꯕ ꯋꯥꯠꯇꯕ꯭ꯔꯥ? ꯋꯥꯡꯊꯣꯏꯕ ꯅꯣꯛꯊꯣꯔꯛꯏ꯫ ꯀꯅꯥꯅ ꯍꯥꯏꯅꯣ ꯑꯩ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯗꯤ? ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯤ꯫ ꯑꯩ ꯏꯁꯥꯗꯤ ꯃꯥꯡꯖꯁꯅꯨ, ꯃꯁꯤꯗ ꯀꯩꯁꯨ ꯆꯤꯡꯅꯕ ꯂꯩꯇꯦ꯫ ꯉꯁꯤꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯁꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯑꯦꯛꯁꯤꯗꯦꯟꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯁꯔꯒꯤ ꯏꯃꯨꯡꯅꯁꯨ ꯋꯥꯔꯧꯗꯅꯕ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯖꯒꯅꯤ꯫ ꯋꯥꯡꯊꯣꯏꯕ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯣ ꯈꯪꯂꯦꯞ ꯂꯦꯞꯄꯤ, ꯈꯣꯟ ꯈꯔ ꯀꯜꯂꯞꯅ, ꯃꯁꯤꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯂꯧꯕꯗ ꯀꯅꯥꯅ ꯊꯤꯡꯗꯧꯔꯤꯒꯦ? ꯅꯪꯅ ꯐꯅ ꯂꯣꯠꯂꯁꯨ ꯅꯪ ꯑꯩꯒꯤ ꯃꯥꯡꯗꯒꯤ ꯀꯌꯥꯝ ꯀꯨꯏꯅ ꯆꯦꯟꯒꯅꯤ? ꯃꯈꯥ ꯇꯥꯅ ꯁꯤꯟꯊꯥꯉꯥꯟꯕꯤꯁꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯨꯝꯂꯨꯗ꯭ꯔꯦ꯫
tumin onthoklega phamduna lei chak sana batose sir chabiro ai chaningde kaige asomda ngai leramni tanjada da robot ki mama changaktuna ibema la chak se khazik tang charu se icha sing waram lani saururanu laibakini khandok lasi ima dingak pungak libani thoibana sumaine na pi thini dine thazarudrabani aduga ngasidi dong hi purak ledo haraubana su doire yumda sunia pau haikrabani wangthoibana asuk thuna kaigino ima robot ki mama na thuda yari bro harauzari bani khoidi kainu masibo ngawra zatla khangdimi laola sak du hana charu rasi sinthan yan bisu chadaba yadabagi ma chu chakum changak laga mayanga punna chaminei ibema sese ima ta horage changu icha waram lani yani ima roshin minarase thunaba phare adudine ima icha losin minaba haiduni somda kadana sinthanga mi changak tambada amuksu pakhache masana yana chen manatabana ka manungda hangat handa chatpa sanaraga lei chin rizalo omo as aidiba pung khara thenglakpada wangthoiba leiba yaraktre yenglugi haina fatholakpaga sinthana changakpaga hek thengsinei ima ai yenga chatlamina uramaroine ha nupi du khumamdabi changkre wangthoiba su tapna changai tumningdribo sir tumbiro nangdi ai tumningdri ha sawu phatribo khumde nupido magi thokpa tawduna lei mathanggi numitni Bimola Rani lekagi mioi kharaga sinthangan bibo lawba lai Bimola harauna kadai de leige aigi imaudubo Rani su harauje haima onthokna phazareda chopte aigi imawni haibada Robert ki mama sunok laga akhoi gi thoibase itha ek thazadana phati pusilak padudane ai dingak lurabani lekai gi nupi amana ise thankini bazar sujat kadaba laibani na thokna batawrasiro chatlasi thenglani yum yobaga wangthoiba mapi honglaga thorai Bimola na kaino nangbu imaugi awat pa amata hangdrbro kadai da musat ki harino hospital fauda yaurusirena tawbuni Rani na amo hai matang sada ba wayang ngangano ngasi na tradi nang leitrabro matam ga amta angang sigi nakta changduna ne awada payingo imacha asomda su thadok pa yadaba thoiba karan tawgono chang imong manakta thuna chango upai leti wang thoiba su changai sinthangan bitumin phamambada changsillaga manak phamjinli sawbado wadro adu kuina sorry de ai kenom ta hange kaino hango sar luhong dorena walu sina baloire hairaga mayamna kem sawtri sakagino wang thoiba noklaga ai gi powerni ai ga pamba yumsida kanamtana thingbina balairoi aduga nang swakal hongano aina maram oiraga sargi luhongba thugaibadi ai pamde thokliba thodokse soikibani haina su khanbiyo sarna luhongbasa nangna thugaibana nattene aina thugaibani haujikti nang aigi nusibi aigi thadagi kanana sumun mangamloi oikide aidi sargi nusibi so oigi haina su khande wangthoiba magi minokto tamna noglei adodi hospital gate sir aina munusi haira kibinu pido adoina thido ribraibo sinthangan bihandakti kaidona tumi lokthakre kedore aina sargi maphamda haikiba wado ai tasengna lale khanthaudaba mikupta soikibani haina khanbiyo wangthoiba sor asang mama phulam kamthoklaga khangde aidi matamdudagi hore aigi bembu nungsikiba sinthangan bisu noklaga luna tawbiyo kanabo sargi bemdu haizabani aidi nang haizaraga sarna numittuda nungsi haikiba bemdo wangthoiba marak thatna adudi bem su kaudana bavina kauraga aingonda minglot pikasu tawri
ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯄꯥꯛ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯁꯔꯒꯤ ꯐꯤꯔꯦꯞ ꯍꯣꯡꯗꯣꯛꯄꯤꯌꯨ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯕꯕꯤꯅꯥꯗ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯒꯤꯔꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯁꯤꯟꯊꯥꯉꯥꯟꯕꯤ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗ ꯍꯔꯥꯎꯅ ꯌꯥꯔꯛꯄ ꯅꯨꯄꯤꯗꯤ ꯑꯩꯅ ꯍꯟꯅ ꯌꯦꯡꯗꯦ ꯃꯗꯨ ꯑꯩ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯀꯜꯂꯛꯄꯅꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯅꯪꯒꯤ ꯃꯥꯡꯗ ꯕꯕꯤꯅꯥꯗ ꯅꯨꯡꯁꯤ ꯍꯥꯏꯔꯤꯗꯣ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ ꯅꯪꯁꯨ ꯑꯩꯒꯨꯝꯅ ꯋꯥꯈꯜ ꯃꯥꯟꯅꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯨꯔꯦ ꯅꯣꯛꯐꯦꯠ ꯑꯃꯨꯛ ꯇꯧꯔꯒ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯛꯄꯗꯤ ꯅꯪꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯤꯉꯩꯗꯒꯤ ꯑꯩꯅ ꯍꯥꯟꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯁꯤꯟꯊꯥꯉꯥꯟꯕꯤ ꯉꯛꯅ ꯋꯥꯡꯊꯣꯏꯕꯗ ꯌꯦꯡꯂꯛꯏ ꯉꯛꯄ꯭ꯔꯥ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯤꯅ ꯊꯤꯅ ꯆꯩꯕꯗꯨꯗ ꯆꯍꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯦ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯛꯄꯗꯤ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯄꯥꯎ ꯄꯨꯝꯕ ꯂꯣꯏꯅ ꯇꯥꯏ ꯅꯪꯅ ꯅꯔꯁ ꯇꯝꯂꯤꯉꯩꯗꯒꯤꯅꯤ ꯁꯤꯟꯊꯥꯉꯥꯟꯕꯤ ꯍꯟꯗꯛꯇꯤ ꯂꯣꯟꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯅꯪꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄ ꯃꯇꯝꯗꯨꯗꯒꯤ ꯑꯩꯅ ꯍꯔꯥꯎꯈꯤꯕꯗꯣ ꯇꯥꯊꯤꯕ ꯃꯤꯠꯌꯦꯡꯅ ꯅꯨꯡꯁꯤꯕ ꯊꯣꯏꯕ ꯋꯥꯔꯤꯗꯣ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯃꯧ ꯌꯦꯡꯕ ꯃꯤ ꯂꯥꯛꯏꯅꯦ ꯋꯥꯟꯊꯣꯏꯕ ꯃꯆꯤꯟꯗ ꯁꯥꯎꯔꯝꯗꯅ ꯄꯦꯠꯈ꯭ꯔ ꯄꯣꯠꯅꯤ ꯑꯋꯣꯏꯕ ꯁꯤꯟꯊꯥꯉꯥꯟꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯈꯣꯀꯣ ꯊꯣꯛꯈꯤꯒꯦ ꯑꯁꯨꯝꯅ ꯃꯧ ꯌꯦꯡꯕꯁꯨ ꯂꯩꯀꯥꯏ ꯃꯤ ꯀꯌꯥ ꯂꯥꯛꯇꯨꯅ ꯌꯥꯌꯥ ꯂꯥꯡꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯛ ꯁꯥꯟꯅꯩ ꯅꯨꯄꯤ ꯊꯤꯟꯅꯕ ꯍꯥꯏꯅ ꯃꯍꯩ ꯂꯣꯏꯁꯤꯟꯅꯗꯨꯅ ꯁꯤꯟꯊꯥꯉꯥꯟꯕꯤꯁꯨ ꯋꯥꯡꯊꯣꯏꯕꯕꯨ ꯈꯨꯔꯨꯝꯕ ꯆꯪꯉꯛꯏ ꯁꯥꯔ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯃꯤ ꯑꯗꯣ ꯅꯪ ꯋꯥꯈꯜ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯒꯅꯨꯀꯣ ꯏꯁꯥꯅ ꯌꯥꯗꯦ ꯀꯥꯏ ꯍꯥꯏꯔꯛꯂꯕ ꯉꯁꯤ ꯌꯨꯝꯗ ꯄꯨꯔ ꯆꯦꯟꯕ ꯅꯠꯇ꯭ꯔꯥ ꯃꯊꯪꯗ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯂꯩꯕ ꯀꯥꯏ ꯈꯜꯂꯨ ꯁꯤꯟꯊꯥꯉꯥꯟꯕꯤꯁꯨ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯏꯪꯅ ꯅꯣꯛꯂꯛꯏ ꯐꯖꯅ ꯆꯠꯂꯨꯀꯣ ꯋꯥꯂꯦꯠꯇꯒꯤ ꯁꯦꯟ ꯈꯔ ꯂꯧꯊꯣꯛꯂꯒ ꯁꯤꯅ ꯀꯩꯅꯣꯝ ꯆꯥꯔꯣ ꯌꯥꯝꯃꯜꯂꯦ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯣꯏꯔꯒ ꯂꯦꯝꯗꯕ ꯇꯧꯅꯨꯁꯦ ꯑꯩꯒꯤ ꯃꯥꯏ ꯉꯥꯛꯑꯣ ꯁꯤꯟꯊꯥꯉꯥꯟꯕꯤꯁꯨ ꯄꯩꯁꯥ ꯂꯧꯁꯤꯜꯂꯒ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯏ ꯉꯥꯏꯈꯣ ꯆꯠꯂꯝꯕ ꯅꯨꯄꯤꯗꯣ ꯂꯦꯞꯇꯨꯅ ꯑꯣꯟꯁꯤꯜꯂꯛꯏ ꯑꯩꯅ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯒꯤ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ ꯁꯤꯟꯊꯥꯉꯥꯟꯕꯤꯁꯨ ꯏꯀꯥꯏꯔꯤ ꯇꯨꯃꯤꯟ ꯂꯨꯛꯊꯔꯒ ꯂꯩꯈ꯭ꯔꯦ ꯋꯥꯡꯊꯣꯏꯕ ꯆꯪꯁꯤꯜꯂꯛꯏ ꯍꯌꯦꯡ ꯌꯥꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯛꯅꯨꯀꯣ ꯑꯊꯨꯕꯤꯗ ꯈꯥꯎꯌꯩ ꯑꯣꯏꯔꯁꯨ ꯂꯧꯕꯗꯤ ꯂꯥꯛꯑꯅꯤ ꯊꯦꯡꯉꯦ ꯍꯥꯏꯒꯗꯕ ꯂꯣꯏꯔꯕꯣ ꯊꯣꯛꯂꯒꯦ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯔꯤ ꯁꯤꯟꯊꯥꯉꯥꯟꯕꯤ ꯏꯪꯅ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯗꯨꯅ ꯇꯞꯅ ꯊꯣꯛꯂꯛꯏ ꯋꯥꯡꯊꯣꯏꯕ ꯅꯣꯛꯂꯒ ꯊꯃꯣꯏ ꯅꯥꯟꯊꯒꯦ ꯇꯧꯔꯦ ꯃꯍꯪꯒꯁꯦ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯦ